Mayambu Eril Khuman Taramna Okchari ngasi mayamgi mafamda Nene Raju Nene Mantri haiba South action thriller movie ama puduna laksari. Movie si 11 August 2017 da release tauki. Aduga movie sina IMDb da fangkiba rating asina 10 gi manungda 5.8. Google users na 76% gi like pina khraba movie ni. Movie si gi hero Jogendra gi saktamda Rana Daggubati. Movie si gi heroine Jogendra gi nupi Radha gi saktamda Kajal Aggarwal. TV CNN anchor Devika Rani gi saktamda Catherine Tresa. Jogendra gi walker Shiva gi saktamda Navdeep. Movie si gi director, story, writer, screenplay na Teja. Producer na D. Suresh, Kiran Reddy, Bharat Chaudhary. Makhoi mari asina oi. Mayam adudi movie si gi mapung oiba wari ta laksarake. Movie si gi ahanba maktada Jogendra bu police gari mayam amana jail da puduna salli. Jail adugi asai adudi Jogendra bu magi jail aduda purakle haiba si tabada mi paiba phawi. Masina takpadi Jogendra araiba misak ama nate haiba aikhoida khangali. Jogendra jail yaure. Jogendra bu jail manungda pusilli. Jogendra bu police na mamai mamit khumduna yoling thangduna purakpadu loina lokthokle. Jogendra gi mityeng aduda mafam adugi SI adudi kibana loire. Aduga mahakna magi makha taba police amada asumna hai. Mahakna mi hatpada khulai gi mathau taramloi. Magi mitte yengo misak ado soidana siramgani. Magi mityeng asi yengo powerful yamna oi. Masidagi mafam aduda Jogendra bu live telecast launabagi damak Human Rights Commission gi reporter khara yosilakle. SI aduna Jogendra da Mr. Jogendra nangi asumba sengbu waridu yamna fazana mamutana liro. Reporter amana karisu khalunu sar hainingba tamningba warido fazana marik chumna liro. Kanagumba amatana thingba ngamloi. Aikhoina court gi ayaba lorlabani. Nangi warido hobadagi loiba phawba fazana liro. Jogendra wari liba horai. Aigi ming Jogendra. Radha gi Jogendra. Aihakna village nipan gi protector ni. Protector haibadi ngak sinpiba mi haibani. Aduga ai mathoisu sandoi. Masidagi silasi flashback to ulai. Jogendra gi yumda mi mayam ama paisa puba lakni. Paisa puba lakpa mi khudimak paisa puba phangde. Maram chaba mi khaktana mangondagi paisa puba phangi. Ahal oiraba matai manaw amana Jogendra da makhoi lupa lising taradang puge hai. Jogendra na nakhoidi paisa se karida sizinage haribano hangi. Ahal ani duna farm gini. Jogendra na kari farm no. Ahal ani duna lafoi gini. Jogendra na adudi 1.5% oiragani. Haibadi chamada lupa amaga makhai haibani. Jogendra na nakhoidi kariman thamungadoino hangi. Ahal ani duna makhoidi karisu purakte. Jogendra gi yumda thaba ingkhang mateng pangduna leiba misak amana adudi nangi nupigi payalasi thamlamlo hai. Ahal oirabi nupi aduna maside lupa lising ani phawbo yoroi. Jogendra na madam Eidi malamata yaudana paisa sandokpa yade. Masi aigi rule ni. Jogendra gi nupi Radha tauriba matawasibu lona yengi. Ahal oirabi nupi aduna hapchariba payala dubu makhoina lobire. Jogendra na ahal aniduda maru marang di karaidagi lobno hangi. Ahal aniduna makhoigi khulda wholesale ama lei madudagi ni hai. Jogendra na magi maru marang singdo duplicate ngaktani. Aikhoidasu maru marang phangani. Jogendra na magi mida hey maru packet ani parao masigi paisadi mahi marong yalaba matamda pirao. Jogendra na mapada pailasi thamjilo haina pi. Mapa na topa manay amada paila dubu lawsilu haina kawi. Jogendra na sa thalaga mamay haigalakpa matamda Radha bu ui. Radha di ngasaidagi Jogendra bu yengduna leiribani. Radha na sa adubu kamdauge haina hangi. Jogendra na yamna hawi haina ingit pisilli. Masigumbasi oira mali. Matay mana oibagi nungsinaba haisi. Jogendra gi mapana Jogendra da ay nangwanda kaino mahange. 5% pijage haiba mi adubu karigi yadribano. Adugo lupa ama makai kaktadana karigi loan piribano. Nangna taurise karino ay gyan tadi. Jogendra na baba aikhoi gi focus asi mathoi interest da thamgadaba nate. Haujik aikhoina makhoida afaba maru marang sing har sing pikre. Masidagi de makhoi thabak kana sujaragani. Mahi marong phajana phangjaragani. Atopa kanagumba mioi singsu aikhoidagi lo lobo soidana laklagadaba na tauribado. Nungbu nungsiradi phatrabasu pharabasu lalabasu landrabasu adum nungsi haibaduni. Radha mikup adumaktada mama oigadore haibagi sakhina phangle. Masidagi Jogendra ga Radha ga yamna nungaibagi isai ama sakle. Radha na laisangda satuna lai khurumlingai. Khuladugi khwaidagi chawba misak amagi nupi lai.
Nupi adudi saubana loikre. Maramdi Radhana mangondagi hana isorda mai kalambagini. Mahakna Radhada nang kanano ai khulasigi head ki nupi ni. Karamna ingondagi nangna hana mai kalamlibano. Hairaga Radhabu laktuna inki. Masidagi silasi hospital amada ulai. Jogendra gi mapa thamoi shokna kapi. Jogendra da doctor na. Jogendra aikhoina mama natraga angang ani asigi manungda amakhakta makan mangamgani. Jogendra na doctor da Radhabu oina kanbina wahai. Doctor aduna mahak amuk hanadi mama oiba ngamlaroi. Wafam asi tabada Jogendra gi mapa kapchaba natana upai karisu leite. Jogendra doctor da Radhabu kanbiu haramlaga mapanda thamoi kaina thorai. Mahakna mapanda thorokpada atopa migi angang kappagi makhon tai. Jogendra mafam adudagi manglaga thorai. Masidagi silasi village head council Rama Subyada ulai. Rama Subyana maga bot thengnagadauba miyoi kharabu magi yumda chakawi. Rama Subyana maga bot thengnagadauba misak aduda asumna hai. Aina khulasigi village head council mamangdagi adum oiduna lagli. Kana matana aigi mayokta thorokloi. Nupa aduna nang chahi 15 paira phauba pendribara. Rama Subyana maninglomdagi nupa adugi makokta khabaina thomdatli. Mikup asimaktada Rama Subyagi nupi magi makoktagi hikpi ma pharaga magi makhutna naithatli. Tanja asida Jogendra Rama Subyagi yumda lai. Matamaduda Rama Subyadi mi hatkibagi I nai tabasing adu sengtoklami. Jogendra na Rama Subyada makhutlunaduna izat tawi. Rama Subyana Jogendra da jogi kawi. Rama Subyana Jogendra da ai nangonda call tawge haina khalamlibani. Jogendra na kari leirage. Rama Subyana ai election gi damak paisa khara dakar tare. Jogendra na kaya mukno. Rama Subyana 10 lakh ni. Ai nangonda mathoidi 1% khakta pigani ko. Jogendra na hoi adom di khulasigi makok ni. Adom na khulasigi miyoi singa sibu ngakpi senbiga doribani. Adom di aikhoi gi oja ni, lai ni, MLA ni, MP ni, minister ni, khudimak adom ni. Rama Subyana Jogendra da kari hainingbono hangi. Jogendra na pakhat na Radha hai. Rama Subyana yare nangi Radha do chakhumdagi hendok handabida thamu. Mahana laisangi thaumaida mai kalame. Mamang dagi aigi nubina bor phangduna lakpani. Nangi nacha mangkhiba khaktani atopa kanagumba amagi nupi oiramlabadi hatokadabani. Jogendra na wa thaidolaga hairai. Radha na ingonda masiga sapmanana hairai. Rama Subyana mahana kari haraklibano hangi. Jogendra na Radha na harakpa wa adu tami. Ai village ki nupi nate. Maram asina makhoi ningonda ilakpada aigi angang adu kai khibani. Karigumba nangna village sip oiramlabadi wahi sitabada Rama Subya amadi mahaki nupi saurai. Jogendra kimandana wa semdoi. Aisu adomna sauriba adugumna sauribani. Aduga aina mabu chaibani. Sar aina mafam asidagi proof ama puduna hankhigadabatani. Masina adomgumna mapung phana mai pakadaba natti. Bot khomnaba matamsu leitre. Aina mabu depress tawnabani. Ai saragumba mi ama oibisu pamde. Masidi supnatagi Radhana saudanavani. Sar aina nangonda 10 lakh pijarage. Mathoisu amata lawjaroi. Adubu aina adomga loinana election gi nomination tawba pami. Sar aigi voter ani khaktamak phangani. Amana aigi nupi Radhani aduga atopa amana aigi babani. Ai sa phauba sarda bot thadagani. Aina Radha gi damak masibu tawrabadi mahak yamna haraujagani. Rama Subyana Jogendra gi wadubu yare. Jogendra na Rama Subyada magi nomination paper sign tawhalle. Aduga Jogendra nasu 10 lakh pire. Masidagi silasi Rama Subya bot khomba chali. Yumamada voter mari leiraba lupa lising anipi. Jogendra su mangondagi loan lawkhiba mi singadubu mangonda bot pinaba sign tawhallaga loan kokpire. Rama Subya gi nupina paisa yelamlaga chatkhibaga miyoi singaduna Jogendra da paisa singadu mu handorai. Jogendra na bot khomba chatpada tha surabi nupi sing thengnaba matamda angang adubu asoi angam yaudaba oirasanu hairaga mana khomjilakpa paisa khara pibirami. Masidagi silasi bot haidokpu numitni. Rama Subya mahakna bot karani haibagi matawgum magi mi singa no kheduna langduna lei. Jogendra di karisu makhe langdana Rama Subya gi manakta changlai. Mikup aduda bot haidorai. Koni konda village council gi election asida Jogendra na voter lising 15 ga chatruk phangduna mai pakle. Mafam aduda tilliba miyam adu yamna harawnai. Rama Subya di saubna loire. Maekta makhata na sumna lauroi. Siri Rama Subya chahi 15 mai paktuna laklaba misakni. Mahakna supnatagi voter 19 khaktamak phangi. Jogendra na Rama Subya da mistake oiramgani. Amuk hanna recount tawhansi hai.
asumna hairamlaga mafam adudagi yamna shauna satki masidagi silasi Jogendrana Radhabu laisangda puduna lai aduga Jogendrana Radhada haujikte nang village chipki nupi oirabani kana amatana thingba ngamlaroi kubaduda mafam aduda Ramasubya nongmai ma pairaga magi misinga loinana lai aduga Jogendrada nongmai kapi Jogendra laibak favadagi ye thangba manakongda oina nongmai maruna khetlaga zatkhre Jogendra mathwai hingnaba mafam adudagi senkhre Ramasubyana Jogendra bu tanai Radhana Jogendra bu kanbinaba makhong kontuna haijei Ramasubyagi nupina Ramasubyada pumnamak asi mahakki masigi nupi asina tholibani Jogendra bu thadokpa yaroi masigi nupi sing asidi lukhrabi ohiladabani nangna karigumba Jogendra bu harpa ngamdrabadi aingonda hairao ai tauge asumna hairaga Jogendra na satkiba maikai aduda mahak nongmai ma pairaga satkhre Ramasubyagi mising aduna chatkraba matungda Jogendra Radhagi manakta thorotle Radhana Jogendrada isorna ekhoi anigi tangna phangjaba isa adubusu loksin bikre aduga haujik karigumba nangbu amuk aigi famdagi mangkhiba tarabadi aini sorda haijeri madudi nangna sidringi mamangda aina hana sigani masidagi silasi khulladugi MLA da ulai MLA duna magi wakaramada asumna hai ngasi aina MLA oiribasi Ramasubyagi mapandagini aduga haujikna kanano Jogendra Bogendra hairibasina wakaraduna MLA duda mahakpu yamna hanthana khanbiganusar mahak aikoina hayengwai tungda yamna sizinnarakadoribani mahak village council gi pota voter lising 15 phangi aikoigi assembly election su tha taru khakta ngaire kana amatana magi pawar atugumna ngamloi masidagi silasi Ramasubya makutta nongmai ma pairaga mafam maduda yamna shauna lai MLA gi wakar aduna Ramasubyada karigi nakhutta nongmai pairaga laklibano nangbu sa tanba laklibra puthoko chalo haina hai Ramasubya saugalai MLA duna fathai magi nongmai phawba table mathakta thammi Ramasubya su magi nongmai du magi sebok amada pikhre wakar duna Jogendra bu kauthoi Jogendra yamna kina pakhatna thorai wakar duna Jogendra bu chair da phamna bahai Jogendra na chair da phambaga Ramasubya na hey hogulu apangba nangumana aigi mangda karamna phamdoiba makhada phamgadabani MLA na Ramasubya da haukiba haibasi haukrabani madupumna makauthokro Ramasubyana MLA da karamna ina masibu kauba ngamdoino nangna masigi maramda kari khanglage tuminnareyu Jogendra da onsilaga MLA police minister kana amatana nangbu aingondagi kanba ngamloi aina nangi aroiba mikup adubu yengani wakaraduna Ramasubyada nangbu mafam asida kauribasi compromise taunabagini Ramasubyana compromise aina aigi nupida wasaklami aina mabu hatkani aduga magi nupina lambi da sakni bi oina selangani haina aduga aina madubu aigi nupida uhangani asumna hairamaga Ramasubya mafam madudagi satkre Jogendra na MLA gi table da thamliba nongmai dubu lauraga Ramasubya da kapi sar aina aigi nupi bunungsi aina mabu hatkani maramdi mahakna aigi nupida sakni bi ohengani haibagini MLA tofam khangdi mikup aduda magi wakaraduna sarnagi nakanda lairibasi voter lising 15 ni yengo khalo MLA na police da CI masigi sarpanch asina ngarang Jogendra da attack tawkre aikoi da su proof leire MLA gi wakarduna poichu mesar magi manakong di yengo MLA na aikoi na mabu compromise tawnabagi dama kaubani aduga madi Jogendra bu hatna boina lakle Jogendra na mahak masabu ngakthok chanaba nongmai du kapkhibani nangsu masi uraba natra police aduna masa ngakthok chabagi oiragadi mamanglom da pangadabani asumna haibaga Jogendra panthadi ta aduna leiriba Ramasubyagi mathabakta nongmai na kapi haujikti mamangda nongmai maru pale MLA gi wakar adudi ngakpana loikre Jogendra da nang isam chamjaba mira natraga aikhoida lanjataba saribara Jogendra na masi aigi Radhagi damakni sar masidagi silasi CI Hemachandrana Jogendra gi affair copy Jogendra da pidre CI na Jogendra da mahaki machanupi luhongbagi matam leble nupa mayumna 30 lakh ki aun pot harakli aduga atopa ai gi 20 lakh amasu cross tawduri chalo paisa laururo aduga masibu lauro hai Jogendra na CI aduda yam munni yengi CI aduna nang sarpanch hatkibadugumna aibusu hatpa pamlibara CI na Jogendra gi mamangda pistol ama unglaga thamle Jogendra pistol adu paikhatlaga CI da nammi CI adu kiba ma phawi adubu Jogendra na magi makhutta oina nongmai du kapkhre masidagi silasi mathangi ayukta CI adu Jogendra gi mayumda yamna shauna lai aduga mahakna Jogendra da singnaraga hai aina aigi nongmai kapthrokpada
Nangi khutta paankreba. Nangna nasa ngakthok chanabagidamag sanaba kumhaini. Aibu transfer tawre. Aina halakpa matam maduda nahak CR gi game asi yamna phajana tamsilamu. Aikhoina masi professional oina sanagadoribani. Nangna ingonda piribasidagi henna aina nangonda pigadoribani. Ai amuk mafam masida halakhigani. Asumna hairamaga mafam masidagi satkhre. Mikup adumaktada MLA gi call lai. Aduga MLA na Jogendra mahak satkraba. Jogendra na hoi haujikta satkri. MLA na aikhoi gumba lusingba singasi makhoi gumba miyoi singasina maram oiduna badanam mingsat thiale. Mahak satkrabasu nangi FIR copy adu aingonda lei. Lao masi laururo. Jogendra harawi thakachari sha. MLA na crore ma proklabadi fangani. Election naksilakle. Jogendra upai leitre. Achauba mina hairakpanina lithokpa ngamdre. Jogendra na matha saraga leiringai Radha na magi leijaba sanalupa puduna thorolaga Jogendra da pi. Jogendra na masibu karigino hangi. Radha na masi lokshilo masi kaitholaga awatpa khara adu mengkhatpa yabra yengo. Jogendra na sanalupa singasi yaudravadi nangi phajaba mayeng takhini. Nangna masigi dama karisu waganu. Aina masigidi phanaba tawkhrage. Nangdi nungaitaba karisu khanganu. Nungaina leigadavani. Jogendra na MLA da call tawi. Sar aigi pesa miyamda sandokhiba singadu khumjillabadi ngamgani haina khali. Aigi nufi Radhagi sanalupa sing khara kaitholabadi ngamgani. Adubu madudaina tawba pamde. MLA na Jogendra da o nangi nupira. Magi maramda yamna kan hainine. Mag aikhogi khulasigi Miss India ni haina yengnei hai. Masi chumbra. Nangi Radhabu tharao aduga 1 crore dagi mahut silalasi. Magna nangi affair copy adu pujarakagani. Aigumba lusingba singna free gidamak karigumba mata tawba pamloi. Radhabu guest house ta tharao. Mahak pregnant phawbadi oheloi. Thawai waganu. Jogendra na yare sar. Ai paisa proklagani. Masidagi silasi Jogendra gi mapa paisa puduna lai. Jogendra di mafam aduda hana mangjauna na leiramle. Jogendra na MLA da sar babana paisa puduna lakle. Ai masibu loksiluge. Jogendra na mapadagi paisa lauraga MLA da pire. Jogendra na MLA da sar aikoina 30 lakh khaktamak purakle. Crore amadi suba ngamdre. Masisu yamna wana hotnaraga pujarlibani. Radha na di aingonda magi sanalupa sing adu kaitho ohai. Adubu aina magi sanalupa sing adu karamna kaithoppa ngamgani. Aina hotnajariba pumnamak si magini. Aigi nupibu nangi nanakta tharao haiba. Nangi wahi sing aduda ai akiba pogi. Ai angawba mi nati. Aina MLA da paisa langsilli. Jogendra gi mapana MLA da yengba matamdadi MLA adu siraga leiramle. Mapana Jogendra da nang ai laktringi mamangda mabu hat khrabra. Jogendra na hoi hat khre. Handaki pota aikoina potar ama phawba leikhibra. Yu pithakibra. Aduga aikoina bosu mai pakhidra. Madugi matungda kari oirakhi. Sarpanch na aibu hatpa pami. Adudagi siyaina lak yankhai masina amuk crore ama. Mi phatta asina aigi nupibu magi manakta lakhanba amuk pamle. Ai mafam asida leire. Nang kari tawdoino. Mipum khudimangna aibu CR da phamlaga sanare. Jogendra na CR da pairaga CR. Aina makhoida CR gi asengba game adu uhalagani. Aina masigi MLA MP sarpanch ki post asibu pamde. Direct shame ni duna wasaklibasini. Mathangi sahi manga dagi shame aigi makhada thamgani. Masidagi silasi live telecast adu ulai. Jail adugi asai duna Jogendra da nangna MLA bu hale. Madugi mahi oina nangbu makhoina sibagi cherak pidabra. Jogendra na noktuda maram asina ni aina mahakpu akuppa marol adu fajana lirak o hairibado. Aduga haujikna mahak MLA oraklaba matamda question hangliba. Tumina famlaga leyu. Jogendra da makha tabiro usar. Jogendra na wari makha tarai. Aidi yeknabasi maru fangna mutle loire haina khaluravani. Adubu MLA gi marup Munar game masida sangsilakle. Karigumba miyamna mahakki marup sibagi nungaitabadu uttuna mahakpu oina mai pakhankrabadi karam tawgani. Jogendra na MLA gi mi khara fajana phuthare. Phukraba mi singatu MLA gi yumda MLA gi nupibu kautuna sangi. MLA gi nupiduna kari tawrage haina hangi. Miyoi singaduna mahakni khoigi yamadu hatkhre. Mahakna MLA oinabagi damak aikhoigi mitmangda yambadubu hatkibani. Mahakna khoida masibu kanagumba miyoi amatada haidokano haina lupa lakh manga pige hai. Mahak election gi khongjangda thawai yomankibana mahakki mafamdagi aikhoina anthroppa ngamlibani. MLA gi nupiduna mahak adubu kanano. Masidagi silasi Jogendra gi meeting tawduna lei. Jogendra na wa hek ngange haina tawba talak aduda MLA gi nupi mafam aduda lai. Tilamliba miyam adu chap lepi. MLA gi nupina magi nupagi photo ama puraga lai aduga CR da thami. Mikup aduda miyam aduna iyamba saudori haina launarai. MLA gi nupina microphone pairaga wangangai. Tinbiduba miyam pumnamakpu nulukseri.
Aigi nupa saudapa kanana hali. Wafam sitapa Jogendra gi mapa pakhatli. MLA gi nupina kanana miyoi ahum sibu kihalaki wa melaki. Haujik lepliba MLA sinate. MLA Munnar nani. Jogendra na masi magi mapada fauba khanghande. Mi ahum aduda Jogendra na yengi. Miyoi ahum adu noi. Jogendra gi mapadi ngakpana loikre. MLA gi nupina miyamda karigumba nakhoi gi nayamba chowdapagi misi sibu thijinba pamlavadi aduga Munarda cherak piba pamlavadi mipum khudimak inau Jogendra da bot pibiu mahakpu miyamna mai pakanbiu masidagi miyam adu Jogendra haina launarai masidagi Jogendra gi mayokta leiba mi khudimak phuba amadi hatpa hore Jogendra na Radha sanagi lik phajaba ma sijinbire masidagi silasidana Sibagi machanupi lohongnabagi sem saduna leirami mikup aduda Jogendra gi milaktuna Jogendra gi paisa pukhibadu singna bahai Sibagi mamana lupa lising ahum khaktamak lei hai Jogendra gi misingna adudi kaina soina pukhrage haina Sibagi machanupi bu thangduna pui Siba saubuna loire maram masina Jogendra gi misingda thanglangi Sibabu Jogendra laktuna Sibana Jogendra da yengba mityeng aduda Jogendra na Sibabu magi mi oihaningkhre Maramdi Sibagi sibagi daba mityeng asidani makhoi ani yanakre masidagi Jogendra sem oiraknabagi magi MLA sing misang khomba hore paisa kaya amasu lotuna thamle Radhana laita laira singda dan tauthoi Jogendra na yumanoba masu leire Radha busu sanalupana masapumba yomle Jogendra gi yumda mi paisa puba lakpa sunglep-lepte Nongmadi nupi ama Jogendra da paisa puba lai adubu nupi duda Sibana sanglakanu chatko solo hai Jogendra di bol lep-levanina Sibada changhala o hai Jogendra na nupi du gi se sang yenglingai Sibana nupi adubu nungmina kaptuna hali Jogendra di ngakpana loikre nupi du na siardagi ontharakpada magi makhutta nungmai pairami Radhana laita laira singda mateng pangba sunglep-lepte Jogendra business kayadagi paisa mayam ama lakle masidagi silasi Jogendra khoi chingda cricket sanaduna lei Jogendra bu kana amatana out ohenba ngamdre mikup aduda Radha thoraktuna Jogendra bu out ohelle mayam adu yamna haraunei mikup aduda Jogendra gi yeknaba singna Jogendra bu hatnabagi nongmai kablaki adubu Sibana madu ubadagi songsilaktuna Jogendra da pangadaba nongmai maru adu Sibagi saganda oina palhankhre Jogendra di karisu tahudre Siba amadi Jogendra na yeknaba sing adubu tanaduna Jogendra na yeknaba sing adubu loina hatokle masidagi silasidana Munar mingsel da yenglaga masana masabu seijei thokriba thodok adu TV gi paw da yaurai Jogendra sum adubu yengi paw adu da sumna hai ngasi MLA Jogendra da sakhangdaba singna attack torokre adubu MLA gi thomi Sibagi saganda oina nongmai maru du pankhre Jogendra di karisu nungsa thiaudre talak aduda Radha Jogendra gi manakta sangsilai aduga paw yenglibadu tomen jeliu na tharai Jogendra di paw adubu yengningi Radha na yengge haiba yate makhoi ani remote munnei Jogendra na remote adubu mullaga karino nangna angang masaga sap manari dubu hai Radha angang palakpaduda magi maithong adu maksinki Jogendra su tofam khangde mikup aduda TV gi pawda bagat kauba nupa ama thabak phangdabadagi suicide tawduna sinaba hotnare bagatna bot matamdadi candidate singnei khoida wasaklami thabak phangangani haina aduga haujikti kadaino kanamata kakhalakanu kakhatnaba hotnarabadi ai makhada songtharakani mikup aduda mafam aduda MLA Jogendra yosilai police na bagat decision adu yamna thuna loganu makhada kumtharao aiga wari sasi nangbu kanamata ki khandrabra kumtharao Jogendra sangsilakle aduga mapada kari torage hangi mapana akhona mongonda pikiba recommendation letter adu thabak oinoi thokpa yadre Jogendra na karigi Jogendra gi mapana atopa kanagumba amana minister dagi letter ama phangkhre Jogendra na adudi karmaina nakanda lepa nupa amana minister na MLA dagi hena rank chawba heli Jogendra wakhan ngehak munna khalaga ai mantri oiragani mapana kari mantri haiba bagat ki mama machabu kauduna kaplaga lei Jogendra na bagat ki mama gi manakta changlaga wari sai ima aina mangonda pikhiba letter adu sijinaba yadre MLA oibanina aina mabu thabak piba ngamdre ima nengonda phubiuse haina magi mamai do pisilli mama na Jogendra gi mamai da khupak na thajilli bagatsu madubu ubadagi makhada kumtharai Jogendra gi mapana Jogendra da nupa macha asi nangonda bamana khupak na thabadagi makhada kumtharakle Jogendra na bagata inaw nayambabu waroganu aina nangonda government gi thabak ama soidana pigani nang sige haina khanganu
Masidagi Jogendrana thodok asiga mari leinana plan ama yatle. Jogendraga semga unabagi khudong saba ma phangle. Jogendrana sem adubu wari saduna themi. Aduga mahakna semda mahak minister oiba pami hai. Semna Jogendrada isa nangi MLA oriba famadu chap chanari. Ai nangi background su khangi. Nakhoi gumba sing asigi maramda nainava yava nainaravani. Koki samasi phauba kelabani chalo. Jogendrana adubu ai minister oigani haina chap yungna leble. Semna Jogendrada ai nangonda Bijaywadagi lambi thong sembagi contract ama pike. Jogendrana matam amada pramal ama lerami. Semna karino. Jogendrana adomna aigi khunda lakpa matam aduda haige haina hairamaga mafam adudagi thorai. Masidagi silasi Jogendra Home Minister gi yumda lai. Home Minister na kari leirage nangna lai di hangi. Jogendrana sar aikhoi ningkha tamkhraba matungda aikhoi gi Prime Minister asi Sardar Vallabhbhai Patel na oigadavani. Adubu karigumba politics kharadagi Nehru na Prime Minister oiki. Home Minister na haujikti makhoi loina sikhre. Aduga karigi nangna makhoi bu ningsinglaklibanno. Jogendrana makhoi na atopa kanagumba amabu Sam kas feeling ga loina na sem khivani. Ai masibu tasengna nungaite. Adomna haujik phauba Home Minister ama oiduna ibadu karino hairao. Jogendrana karishu nate sar. Aina adomgi maramda ayuk nungthin numidang tumbada khalibani. Aina semgi siara dubu ui. Aduga adomna maduda raja oina phammi. Home Minister na nangna Hyderabad lalibasi madu ingonda tamnavagira. Karigumba matamda aikhoina mangda khaliba uriba manglansing adu tabada nungaiba phawi. Adubu madu achumbadi oirakloi. Jogendrana Home Minister da sar ngasi sem aikhoigi khunda satra singi protest thingba lakani. Mahakna makhoida haimahi pigani. Aduga aikhoina haimahi aduda hu hapchingadabani. Madudagi satra sing adu amata hogalaklaroi. Madudagi ahaluraba sem adubu makhoina jail da thamkhragani. Madudagi adomna anouba sem oiragani. Governor na adomgi nakanda leirani. Aduga MLA singna adomgi mangdagi khubak khuraklagani. Adudagi adom naingonda nokphet tawraklani. Home Minister na adubu madugumba adudi karamna kanana tawgani. Jogendrana sar nangi department dagi constable amabu khallo. Aduga semda madubu tawhallo. Adomgi secretary da wari asiliro. Adomna mabu SI amoina semlo. Aina mangonda karambu hu hapkani haibadudi taklage. Home Minister gi pena masi tawraga adombu kari kana virige. Jogendrana anouba sem oirani aduga mahakna ibu minister amu oilakani. Sar ai adomgi sebokni. Jogendrana Home Minister bu themlaga namdana yahalle. Masidagi silasi satra sing protest tawduna lei. Jogendra su mafam aduda lei. Mikup aduda mafam aduda sem yoksilakle. TV channel da tawriba pumnamak asibu thadoi. Semna TV channel da wangangi. Home Minister su TV da semna wangang libadubu yengi. Semna recommendation ki thabak sing asina maram oiduna merit ki mahiroi sing asi mangduna leire. Haujiktagi hauna thabak phampham thokpa sing adu khaktamak piragani. Recommendation asi makha tana thabak oina tawraroi. Masigi damakta ikhoina awangba thaki committee ma haudolagani. Aina masibu amuk hanna tawravadi ai semdagi resign tawgani. Semna bagata haimahi pithaknaba police constable ama bu kawi. Constable aduna hu haplaba haimahi adu pusilai. Home Minister TV aduda mikupna hum section ni yengi. Police constable adu haimahi glass ta phajana haiba ngamde. Makut adu thak thak ni I. Semna bagata hu haplaba haimahi adu bu insilli. Mikup aduda Jogendrana ngai khosar madu hu haple sem adunga I. Home Minister su phuk hogatli. Home Minister gi pena sar karino mana torisibu mana dombu plan tawromle. Haimahi adu hui da test tawba matamda hui du sire. Ngasagi constable adu mafam adudagi seli. Adubu sibana tanaraga constable adu bu phare. Aduga kanana hu asibu mix tawnaba hairake haina hangi. Constable aduna misak adu aitake kanana hairakpano haibadu aitake. Masidagi silasi police na Home Minister bu phava lakle. Home Minister saubna loire. Masidagi silasi Jogendra da mapana karigi noibunga nangna Home Minister da aduk yamna thajaba malhalamlaga chit tawbiramlibadi. Jogendrana aikhoina miyamda chit tawramdrabadi kanana aikhoibu thajagani. Jogendrana tasengna ai tangkhai chansilakpasida doubt ama leire. Mapana kari doubt no. Jogendrana Home Minister da sem pham taraga mahakna sem oirakani haibado mahakti haujik sem oiraroi. Aikhoigi tungda kari oirakani. Masidagi silasi Jogendra ga sem ga unare. Semna Jogendra da congratulations Jogendra nang ahanba MLA oibaga minister gi pham phangle. Jogendra da culture and affairs ki minister haple. Jogendra na semda
Aibu Home Minister oihengani haina aina khalui. Semna Jogendra masigi Cultural Affairs ki Minister oirambadudi masibu lokthokibada kaplibani. Aigi department mari khaktamak lei. Aduga makhoina madubu lawjarasanu. Jogendra na semda sar ai samaksu mafam asida mibu lana lamjinglamduna laklibani. Adom ahaloraba misak amani. Aina dombui kai khumnajari adomna phai haina khalibadu adum tawbiu. Hairamlaga mafam adudagi satkhre. Semna gaikho Jogendra haraga lehawi. Masidagi Jogendra bu magi praja singna minister phangbagi harau tayamna oi. Aduga nakalamadana Home Minister jail da lona sikanchari. Aduga mahakna magi peda sumna hai. Haujikti ai bab tare karigidamakta leader singna jail da laklibano haibasi. Magi pena sikanta natte sar. Haujikti jail asi Star Hotel oire. Full facility ni sar. Mikubaduda police amana sar adombu unavani haina nupi ama lae. Home Minister gi pena. Masisu masida facility phanglabara. Mahakna hainingli basina takpadi. Home Minister asi nupi da ngawbo misak amani haiba ikhoida khangali. Hai kibagi matung inna matat setpi nupi ama jail adu ta sangsilakle. Adubu mahak asidi Focus TV CNN gi thoram panabi Deepika Rani kaubi nupi ama oiramle. Deepika Rani na Home Minister da mamangda adom amasung Jogendra gi marakta wathok khara laikhibra. Home Minister na mahaka aiga khanna chainaba nungainataba amata leite. Aina magi maithong adu phawba lakshinba ngamdri. Deepika Rani na karamna mabu blind da thajaruribano. Home Minister na mahakna apangma game ama sanabani haina aina masibu lawi. Home Minister gi pena Jogendra laklabadi masi karisu nate. Mahakna laisangda laison thibagum minister bu lai amagum phawhali. Mahakna Home Minister bu sem ohengani haina wasaklami. Aduga poloidadi mahakbu jail da oina kotlaga langsilamle. Madam aina aigi punsida apangba kaya ama thengnare. Adubu Jogendra gumba thauna phaba kana gumba amata aigi punsida thengnadri. Masidagi Home Minister na Deepika Rani da thokiba thodosing adugi maramda wari phajana sare. Masidagi silasidana Jogendra amadi magi mising mamangda hu hapada senakiba constable adugi yumda lai. Aduga constable adubu tungda waisi naraktanaba bera oiraktanabagi Jogendra na nongwina kaptuna hatoklamle. Mathangi ayukta paumi Deepika Rani constable adugi yumda lai. Adubu matamadudadi constable adugi yumadudi loina thugairamle. Yumthangnaba mida makhoibu kadaida satkrabano haina hangi. Mi aduna makhoi kadaida sakhibano haiba khangde hairai. Masidagi Deepika Rani na Jogendra gi maramda kupna thijinba hore. Jogendra na mamangda tawkhiba thokiba thodosing nahunana thijinba horle. MLA gi nupi unaduna CI unaduna sarpanch gi nupi unaduna wahang pohung sathai. Masidagi Deepika Rani na TV gi pauda Jogendra gi maramda thijiluba singadu wangang horle. Jogendra nasu TV gi pauda masibu ure. Sibana Jogendra da Deepika Rani bu masak tai. Deepika Rani Focus TV CNN gi Bajirao gi masanupini. Mahak America da lairik tamluraga India da halaklibani. Jogendra saubna loire. Masidagi silasi Deepika Rani da ulai. Deepika Rani na magi makhata staff amada Jogendra bu telecast tawgadabani. Hawbadagi loiba phawba footage amata sithanba yade. Staff aduna pulapta footage adu pung 5 amuk sangba yai. Madubu ikhoina episode 3 thokna khaidokpa yagani. Jogendra yamna sauna Deepika Rani gi yumda lai. Deepika Rani na Jogendra da khara kanmanbra nang yam thuna reaction pali. Jogendra na sauna yenglaga nang kari pamano hangi. Deepika Rani na nang na ibu leiba pamlibra. Aigi network si 3,500 crore ni. Aina nanguma misingbu leiba ngami. Aina akiba leite. Aikhoigi akoibada leiriba mafamsing asi camera ngaktani. Khudimak record ngaktani. I am sorry Jogendra. Nangi game loire. Jogendra na mafam adugi thong adubu lonsillaga aina tawba thabak khudimak record loina tawi natra. Asumna hairaga Jogendra Deepika Rani gi manakta sangsilli. Nakalamadana Radha numidang wairamdaigi lai thongmai thanba matamda magi mai adu mutkhre. Nakalamadana Jogendra taping na Deepika Rani gi yumdagi thorai. Deepika Rani na Jogendra gi matungda tanarai. Jogendra na kar manungda phambaga Deepika Rani su kar manung aduda sangsilai. Sibana mafam adugi nakalamada uchi ama pairaga sanaduna lei. Aduga Jogendra ga Deepika Rani gana kar manungda ... Masidagi silasi Home Minister bu jail dagi munarna magi pham yolaga lawthoi. Mahakna magi pham yolaga Home Minister bu lawthokliba asigi maramdi Jogendra da laman khumba ngamba mi thiraklibani. Mathangi numita Jogendra magi yumda halai. Jogendra na Radha bu michana bangamde. Radha su nungaitabagi mami matai. Radha wa matangangdana tumina lei. Jogendra na Radha da lona michana bangamdana yengi.
Jogendrana Radhabu aduki matik nungsi. Maram asina mahak Radhagi manakta sangsilli. Aduga Radhada Jogendrana ay nangonda yengdana layba sungamde. Nangna masibu chumi haina khanbra karini haina khange. Aina Rasniti gi mingda khumjinba kupsinba sunate. Ay khange aina aranba ma tawrure. Radha mamilushinduna thamoibu phathajai. Aduga mapuroi ba Jogendrada salo nangna koktu tumthoklu. Jogendra washroom da sangbada nanthage tawi. Radha na ukhal nungaitana phajana salo. Raja nang tumba yabra yengo. Radha Jogendra na sangraba matungda thamoi shokna kappi. Shiba Radha na kappasibu ubada masu tasengna nungaite. Masidagi silasi Home Minister. Swimming pool ising kangraba amagi manungda wakhal sanatuna lay. Munar na Home Minister da aina dombu lokthoknabagidamag lupa lakh mga pikibani. Aduga karigi adomna asigumba maningda khongthang ama hanthai haina mahak sian khikadabadi natte. Masi yengo haina TV da pau thai. TV gi pau da Debikarani na Jogendra bu thagalai. Home Minister di ngakpana loikre. Karino mana torisibo hai. Jogendra na TV gi pau du yenglaga politics ki khwaidagi maru oiribasi aikhoigi opposite laiba mina aikhoigi mayokta thabak tawba lebhanbasini. Sibana Jogendra da asigumbadi aingonda phajana sumna hairo. Sibana nate chalage. Jogendra na hairago. Sibana hainingdana ngarang. Jogendra na hoi ngarang kaidoraba. Sibana TV da makhut thilaga maga. Jogendra na maga kaidoraba. Sibana itai marada wakhal yamna nungaitrabani. Jogendra na aina tawriba thabaksing khudimak Radhagi damaktani. Sibana itai maradana nungairotaba thabak tawbiganu aduga mahaki damak pumnamak adu tawkhibani haina haibiyu. Jogendra na Sibada aina Rasniti da khongdaraklibasi Radhagi damaktani. Masida sanglubadagini thorliba pumnamak asi. Sibana Jogendra da asoiba ma tawrokpada kanagumba amana tawribadu lale haibagi kanaba karisu leitraba. Jogendra saubana loire. Sibana achumba haibasi aranba oire. Aranba haibasina achumba oire. Kaya yamna nangna ingonda phujai bikre. Jogendra di Sibana ngalakpa wa khudimak asauba oina loina oire. Sibana ai tasengna mafam asibu thadoktuna chatlani. Jogendra na chatkro salo haina tali. Mastai silasi Sibabu police station da kawi. Sibana police station da changluba matamdadi Home Minister amadi Munar mafam aduda leiramle. Munar na Sibada kariem kathaina duna wai sanglabra hangi. Sibana Munar da sauna nungmai nammi. Police Inspector aduna Sibada aikoi mafam asida nangbu khana se haina ko bunate. Wari sana se haina ni. Mahak Home Minister odamliba misakni. Chalo wari phajana sano. Sibana Home Minister da karino Home Minister na aikoi ga nanga khatna chainaba saunaba nungainataba karisu leite. Aikoi ga khatnariba saunariba si Jogendra gani. Munar na Siba mafam asida lupa lakh 10 leire. Masibu lawraga nang chatkhro. Aikoi na Jogendra bu hatlaga dabani. Aduga karigumba nangna ma bu hatlabadi extra oina aikoi na lupa lakh 10 amagasu nangonda pigani. Nangi nasanupi luhonggadarobani. Nang luhongbadubu chauna dumdamda luhongba pamdabra. Home Minister gi pena paisa mapun khara Sibada pi. Munar na Sibada prek laubani loksilo. Aduga aikhoina madudagi extra oina phajahanaba nganthoknaba sanalupa kharasu pirakadoribani. Home Minister na Sibada Jogendra na khupak na thai. Sibana iyamba haibaga Jogendra na phone dagi Sibana Home Minister ga unakhiba adugi video record thadoroi. Aduga masinang natabra. Masi Munar natra. Aduga masina Home Minister natra. Nangi khutna pari basi karino. Lupa lakh 10 natra. Sibana iyamba aigi wase mukta tabiyu. Asumna haibaga Jogendra na Sibagi wata dabida Sibabu mathabakta nongmaina kaptuna hali. Aduga Jogendra na asumna hai aina nangi nasanupibu luhongbini haina wasakhi. Adubu aina aigi thabak mayam asina chinmankibana maram oiduna madubu kautholure. Nangna ingonda amukta su nisinglatte. Aduga nangna ingonda paisa loge so hairakte. Karigi nangna makhoida join tawruribano. Talag aduda Radhana Jogendra bu kaurai. Jogendra Radhagi manakta satli. Radhana Sibadi kadaida leikrage hangi. Jogendra khumpham khangdi. Mahak thaba ama thakibani. Radhana karigi mahakpu thakribano. Ngasi simagi machanupigi luhongbu numitni. Loshilo salasi. Sibagi machanupi mayamba Siba laktrabadi mahak luhongloi haiduna ningai tawduna lei. Mikup aduda mafam aduda
Jogendra amadi Radha su yausilai. Sibagi mamana makoibu Taramna oi. Aduga machanupi asi mayamba Siba yaudrabadi luhongloi haiduna ningai tawduna leire. Sibabu kadaino haina hangi. Jogendra kumpam khangde mikub aduda Radhana phone tawsilo hairai. Nakalamadana Sibadi Jogendra gi mi kharana jungle lamada mai thadoknaba sem saba loire. Masidagi silasi Siba lakmandavadagi Sibagi machanupibu Jogendra amadi Sibagi manau nupa Rabi makoi anina luhongphamda thangjilai. Sibagi mamana Sibada phone tawsili. Adubu Sibagi phone di leimaida taaduna leire. Sibagi machanupigi laigi puja mai chukhatpaga Sibabusu mai thadoknabagi Jogendra gi misingna mai chukhatpa aduga chap manana pungpham amatada mikup amatada mai chukhatminai. Sibagi mamana Sibada phone tawsili. Adubu Jogendra gi mina Sibagi phone adu Sibabu poloi baduda hapsinki. Sibagi mamana Radhada Siba laklaroi. Sibagi phone switch off thamkhre. Radhana Jogendra da Sibada phone tawhai. Jogendra tawpham khangde mikub aduda magi phone da Sibaga home minister ga unakhibagi full video thajilai. Video adudadi Sibana munaragi makhut leitheklammi. Aduga Sibana oi Siba Jogendra gi mini. Sibana toromliba thabaksing adubu ubada mahak thamoi mase tana kaikhi. Siba tawpham khangdabadagi lohongpham adudagi mahak gari thoduna thoki. Aduga mamangi matamda Sibana tawkhiba pumnamak adu mahi mathang ningsinglai. Film asi matang asida tangkhai sanki. Masigi makha taba sinda live telecast aduda ulai. Jail adugi police officer aduna Jogendra da nangi bisamada kaidori masi mamai kumjilo aduga yamna thuna losinkhro. Telecast ki miyoi amana Jogendra da makha tabira osar. Jogendra na makha tarai. Aina lambi da sum lakpa matamda home minister gi misingna aigi lambi ningmang nak yettagi pulap thasilai. Aduga mikup aduda home minister gi call lai. Home minister na karyamna duna thong hangdokpa yadrabro nangi punsi mafam maduda pikhamnaba tare do. Yengo nangi nakalomda kari lake haina. Jogendra na yengba matamda train gari lai. Manglomda muk yengo. Mangda muk yengluba matamda home minister gi miyoi amana video namduna leirami. Jogendra car manung adudagi thokpham leitre. Aduga mahaki oi thangba maikeida train gari amasu yamna yangna thojilai. Train gari aduna Jogendra gi car adubu thomdatkhre. Home minister amadi munar Jogendra shiramlani khaladuna yamna harawi. Adubu makhoina yengliba video aduda Jogendra thorai. Makhoi Jogendra na hinglambaduda ngakpana loikhre. Masidagi silasi Jogendra da Devika Rani na board ki election gi poram mayam ama tai. Mikup aduda Radhana Jogendra da call tawrai. Jogendra na Radha gi call adubu kakthatli. Devika Rani na Jogendra da kesinduna Jogendra bu pangthana bu hotnai. Radhana Jogendra da amukasu call tawsili. Jogendra na Radha gi call adubu handakasu kakthatli. Silasidana Sibagi mama da home minister gi pena. Sibagi mama natro. Siba laklaroi mahak leitre. Jogendra na mahak po hatokravani. Sibagi mama machanupa leitre haiba pau sitabada pungau ngawi. Machanupa atomba Rabi bu kauduna nayamba sire haina kappi. Jogendra na Devika Rani bu magi yumda purai. Aduga nahasingi meeting ama tawi. Devika Rani na nahasing aduda Jogendra bu social media da post taw. Like, comment, share taw. Nahasing aduda Devika Rani na social media gi politics tambi. Radha di Devika Rani bu uningde nungside. Nahasing adugi marakta Sibagi manau nupa Rabi siyorami. Rabi di Jogendra bu hat pahaibasi mahaki wasakni. Marabdi mahaki mayamba Siba bu hat kibagini. Jogendra su Radha na masi paamde haiba khangi. Adubu upai leite. Maramdi Devika Rani power liba nupini. Mahaki yeknaba thamlurabadi Jogendra jail yoba yabagi phibam lei. Devika Rani na nahasing aduda nakhoi account masing thigamdana hangadabani. Aduga nakhoi na post thagatgadabani. Aduga thagaliba post aduda nakhoi na like, share, comment lamuk tawgadabani. Handaki board asida Jogendra gi post na wise hengadabani. Aina hairibasing asi nakhoi yanaraba natra. Nahasing adudi sel paambanina thabak paambanina makhoi yai haina loina haina rai. Meeting loiraba tungda Radha ga Devika Rani ka Jogendra na masak khangna hali. Radha di Devika Rani bu uningba natte. Jogendra na Devika Rani bu thiloge haina thoki. Tauriba mataw asida Radha di wakhal nungai tana lehowi. Radha na numit adugi numidang tumbada
mamang phattaba ama ui. Radhagi mamangda Jogendra na angang oringagi saktam maduda khudong thiba ama nanglammi. Jogendra na Radhada kaidorage hangi. Radha na karishu taude. Mikup aduda Jogendra gi yaknaba misingna Jogendra gi yumgi mai muthalai. Jogendra mapalda thorai aduga Tirupati da generator on tor o hai. Mikup aduda Jogendra da nupa amana thangna yange haina sangsilai. Adubu Jogendra na nupa adubu thomdokhi. Jogendra gi mising toslight thanduna sensinnarai. Jogendra bo hatnaba sanglakhiba nupa adudi Shiva gi manaw nupa Rabi oirami. Rabi yamna pakhatlami. Jogendra mitna kong yamna singba nupa ni. Rabi na sormapi honbagi makhon tai. Rabi gi leifam adubu Jogendra na tai. Rabi mafam adudagi amuk mathwai hingnaba seli. Magi matungda Jogendra gi mising su tanai. Rabi na sumchelakpada Radha gi kaada sanglai. Radha na Rabi da toslight kapsili. Aduga nang Shiva gi manaw makhutta pairamba thang adu makhada taki. Mikup khara leraga Jogendra su kaadu da sanglai. Radha na Rabi bu thadokpiramle. Mathangi numita police na ngarangi thodok adugi thijinba lai. Police sing aduna satkhra batungda Radha na Jogendra da Shiva kadai da laikhrage hangi. Jogendra na ai khangde. Radha na kaidobagi khangloi doino kadai da laikhrage harao. Jogendra saugalai aina khangde haikredana. Rabi yamna pakhalami aduga home minister da thang aduda mahaki khusama mi soidana taramlani hai. Home minister na pumnamak asi Jogendra bu lusillavati loire. Aina nakhoida mabu hatnabagi nongmai bom piragani. Silasidana Jogendra yam nungaina Devika Rani na mabu seba tauduna lei. Rani na Jogendra da Radha asukuina yum bala phauba angang amata piba ngamde. Aiga luhonglasi aina nangi nasa soidana pigani. Jogendra wafam asi tabada saubana loikre. Devika Rani bu makhori saptuna thangali. Aduga karino nang haikhribadu karino. Aigi ming kari kawi. Rani na Jogendra. Jogendra na Radha gi Jogendra. Radha Jogendra. Asumna hairamaga Jogendra Devika Rani gi yumdagi thorai. Devika Rani na ai nangbu nungsi hai. Adubu Jogendra na madubu tabidana satki. Jogendra police station da fingerprint gi report loba lai. Station adugi inspector na Jogendra da report adubu pi. Adubu mikup aduda mahaka thaina yanakhidaba CI adu lai. CI adu hujikti SP gi rank phangduna lakle. SP na sarpanch mantri sar ai nangi election nangnaba mafam masda transfer laklavani. Aikoi hujik sanagaduriba game asi professional game ni. Jogendra SP da munna yengi. SP na CI oringai matamda mamangda tawkhibadugumna amukasu tawrai. Haibadi table mathakta magi nongmai adubu unglaga thami aduga try taw hai. Jogendra su SP da police misam praja pumnamak politics tawduna thengnagani hairamlaga muksillamduna mafam madudagi satki. Mathangi sinda Jogendra party gi meeting mafam da yamna sauna lai. Aduga home minister da sai. Home minister na respect laiba mi saduna yamna tapna khoidau saugatkadaba wahi sing hairai. Jogendra phathaba ngamdabadagi home minister gi mamaida khupak na thai. Home minister gi maya ama teklaga paithokhi. Semna Jogendra da party gi leader sing president gi mamangda nangna toriba maya masibu karino. Jogendra na semda onsinduna saisilli. President nasu Jogendra bu discipline yaude haina makhoi gi party dagi resign tawre hai. Jogendra na tau nawa lodi nakhoi gi party da leploi leptrabasu yai. Kana amataki party da ai leploi independent da lepkani. Asumna hairamaga mahak yumda halai. Jogendra na yumda sanglakpaga mapana TV gi kaada pusili. Aduga TV channel da Devika Rani na ngangliba mayam adubu yenghalli. Devika Rani na Jogendra bu miyamna lana khannaba amadi mangonda Jogendra na pau phauraknaba magi makhongda tunaba Jogendra gi maramda pau phattaba mayam ama sandoi. Mikup adumaktada Jogendra na Devika Rani da call tawi. Adubu Devika Rani na call adubu paikhalaklamde. Jogendra na amuka su tawsili. Devika Rani na call adubu pairai. Aduga Jogendra da Radha Jogendra gi wari thupsilo. Rani Jogendra da olo senel asi nangini. Nangi nupido thadoklamlo aigi support yaudana nang sem oiba ngamloi. Jogendra saubana loire phol adubu laktuna langthokhi. Mathangi sindarada
Debika Ranigi yumda lai aduga mahaki nupagi maramda pau sandoliba dubu sandopi danaba hai. Debika Ranina drama tausilai. News channel asidi aigi thabakni. Aigi thabak asibu leplo haiba. Phare ai leplage adudi nangi nupabu thadoktuna satkro. Radana lohongduna yum panduna leiriba aigi nupa asibu aina thadoktuna satkhoba. Debika Ranina lohonge haiba khaktagi wani. Angang di amata phawba yaude. Radadi angang palakpaduda saubana loikre. Maramasina Debika Ranida singnaramduna satki. Radhana yum yorokpada Debika Ranina TV da paulana sandoktuna leirami. Jogendra gi nupina aigi yumda laktuna mahaki nupa Jogendra gi maramda pau sandoliba sibu lepkadavani haina damka toromle. Jogendra na Debika Ranibu masak munna khangmanina Radada karishu shaude. Nungshina Radhabu konbi. Masidagi Jogendra gi thabak khudimak loina maithire. Mahaki leiramba lanthum yum phauba sarkarna loina phajinkre. Masidagi makhoi gi thainagi yum maduda amu halai. Yum madudi mi leinadaba kuibagi mirang thuduna leirami. Radhana Jogendra da semgi phampamlano election toklo ingna signa yamna nungaina leirasi. Jogendra na madubu yade. Mark sem oigani haiduna sikhang khangduna lei. Radhana aiga semga kanana hena lumge. Jogendra na mahaki lanthum property punamak lushinkre mangkre maramaduna mahak makhatana election thengna kigani sem oigani hai. Radha Jogendra gi wakhalol asibu yaningdabadagi Jogendra bu thadolamduna laisangda satkre. Jogendra Radha gi manakta lai. Mahak Radhana haiba singadu loina yarage hai. Nakalamadana Shibagi manau nupa Rabina Home Minister da pau pikre. Jogendra laisangda leire. Home Minister na Jogendra na lakadaba lambida bom phumnaba haikre. Jogendra na magi leiramba wakar singadu loina thadokre. Aduga makhoi ani khak nungaina konna lahowi. Makhoi anina kena duna sum lakpada Home Minister gi misingna bom phit torma mapa adu hek yobaga Home Minister gi mina bom adubu pokhai lai. Home Minister gi mina Jogendra gi kar adubu thong mangkhada inthunaba tawi. Jogendra gya lai kar adudagi mahak thorai. Radhadi gyan tadri. Jogendra na Home Minister gi mising adubu phasana phuthai aduga magi nupi Radhabu hospital da pui. Radha phibam yamna lurami. Hospital aduda Radhabu nungsiba Radhagi mising mahi kap tuna Radhabu kaidorage haina hangba laknai. Jogendra gi mapana Radhabu nungsiduna lakliba mising aduda mahak karisu nungsa thiba nate aikhoi su leiri nakhoi hanakro hai. Mikup aduda Radhana Jogendra bu kaurai. Jogendra sensinduna Radhabu konsilli. Radhana Jogendra da nang aibu tasengna nungsiba natra. Jogendra na hoi Radhana nang sem oiba pamba natra. Jogendra na madu pumnamak nahakidamakni. Jogendra kappi. Radhana nangi mingdu kari haibano. Jogendra na Radha Jogendra. Radhana Jogendra da nangi apambagi damak ai karigumba khara taurage makhutna satoi. Aduga Jogendra da aina nangbu mai soidana pakhangani. Masina nang mai pakpa oirasanu. Jogendra na ai doctor ga wari sanaruke. Radhana wari sanaruno. Asumna hairamaga Radha taibangpan thadoktuna satkre. Jogendra thamoi shokna kappi. Radhabu nungsiduna hospital da lakliba miyam adusu yamna nungaitana kapnai. Jogendra na Radhabu potloiba pui. Jogendra na mapada Baba ai sem oiragani. Radhana aibu afaba sema mo ohenba pami. Jogendra election mai pakle. Mahaki MLA masing yamna mai pakle. Jogendra gi manakta Debika Rani lai. Aduga mahak haujiksu Jogendra bu nungsiri hai. Mahaki thamoi gi wahising Jogendra da paudam lammi. SP na Home Minister gi call lai haina Jogendra da pi. Home Minister na Jogendra da nangi MLA sing aigi inakta loina leire. Politics haibasi kok ki thabakni. Masidagi silasi mathangi numita Assembly hall manung aduda ulai. Home Minister adu sem gi CR da phamlammi. Haibadi mahak haujik sem oire. Jogendra Assembly hall manung adudagi yamna sauna thorai. Aduga Rabi bu kawi. Rabi na remote lama Jogendra da pi. Jogendra na remote adubu nambaga Assembly hall adu pokhai rai. Assembly adu tangoi ta na saklakpadagi Assembly hall adu da yunglamba India gi flag adu tarai. Adubu Jogendra na flag adubu laimai da tahandana mahakna oi. Wafam adu tabada jail adu gi officer adu Jogendra da shalam tawi ikai khumnai. Mipum khudimakna haibadi
Jogendragi live telecast adubu tariba yengliba mipum khudimakna Jogendrabu ikai khumnei jail adugi police officer atuna mahak Jogendrabu phasi tauba ngamlaroi harai mafam kayadagi praja misam huptuna jail aduda lai aduga lakliba praja miyam aduna Jogendrabu phasi taubidana bahai adubu mafam adugi police sipai singdi section na jail adubu ngak senduna laikhre praja miyam aduna jail adugi mamangda protest tawi Jogendrabu thadoknaba irang tawi Jogendrabu phasi taunaba sem saba hore jail adugi mapandana Jogendrabu thadokpiu haiduna irang kanna tawi Jogendrabu phasi taunaba mamaida phi amuba kupsille mangakta thori hupchille adubu mikup aduda Jogendrabu phasi tauraroi haibagi letter malai jailer police officer aduna Jogendrabu phasi tauraroi adomgi damak president na meeting ama phamkhre Jogendrabu phasi tauraroi haibasi tabada praja miyamdi yamna haraunarami aduga praja miyam aduna sem Jogendra haina launarai Jogendra na aibu sem natti Radha aigi punshini aigi thawaini aigi manglani aigi ming Radha Jogendrani Radha na laitaba mafamda Jogendra leiroi asumna hairamaga Jogendra masana masabu phasi tauduna sijaki praja miyam pumnamak thamoi kainaki Jogendra na lairam lenda Radhabu thirai asumna film asigi wari matang asita lusinki kamdobi bage film asibu aina haibada ngangbada soikiba lankiba sitha nanthauba yaurabasu mayamna ngakpiyu channel asida nauna sangbirakpa oiragadi puning thogatpiba oina like comment amadi subscribe tawbiramu amuka hanna pumnamakpu thagatchari yaifare